ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯛꯂꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯈꯣꯏꯃꯨꯒ ꯂꯩꯔꯥꯡꯒ ꯐꯝꯂꯤ꯫ ꯈꯣꯏꯃꯨꯅ ꯂꯩꯔꯥꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯂꯩꯔꯥꯡ ꯂꯩꯀꯥꯗ ꯈ꯭ꯋꯥꯡꯁꯦꯡꯕ ꯈꯣꯏꯃꯨ ꯑꯩꯅ ꯏꯅꯤꯡ ꯇꯝꯅꯕꯨ ꯉꯥꯡꯖꯔꯒꯦ꯫ ꯁꯤ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ, ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕꯤꯔꯔꯣ꯫ ꯈꯣꯏꯃꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯆꯍꯤ ꯈꯔ ꯌꯥꯝꯂꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ, ꯑꯗꯨꯒ ꯂꯩꯔꯥꯡ ꯃꯥꯁꯨ ꯆꯍꯤ ꯈꯔ ꯌꯥꯝꯁꯤꯜꯂꯛꯂꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯂꯩꯔꯥꯡꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ, ꯍꯣ ꯌꯥꯖꯔꯦ, ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯄꯥꯏꯗꯨꯅ ꯅꯅꯥꯛ ꯇꯝꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯄꯨꯕꯤꯔꯣ꯫ ꯏꯃꯥꯒꯤ ꯃꯃꯧꯗꯣ ꯏꯁꯥꯅ ꯌꯥꯅ ꯑꯣꯏꯖꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ, ꯅꯪꯅꯁꯨ ꯌꯥꯔꯕꯅꯤꯅ ꯉꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤ꯫ ꯂꯩꯔꯥꯡ, ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤꯗ꯫ ꯁꯤ ꯅꯈꯨꯠꯇ ꯍꯥꯝꯂꯒꯅꯤ ꯄꯤꯖꯗꯣꯏꯁꯤ꯫ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ, ꯑꯩꯕꯨ ꯄꯨꯕꯤꯅꯤ ꯍꯥꯏꯗꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯊꯦꯡꯈꯤꯅꯕꯅꯤ꯫ ꯍꯣꯔꯦꯟ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗ ꯅꯁꯥꯅ ꯌꯥꯔꯦ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯕꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯇꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯈꯣꯏꯃꯨꯅ ꯑꯃꯨꯛ ꯍꯥꯏ, ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯩꯔꯨꯗꯧ ꯁꯔꯨꯛ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯆꯠꯂꯁꯤꯀꯣ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯏꯌꯥꯗ ꯌꯥꯏ꯫ ꯈꯣꯏꯃꯨ ꯃꯍꯥꯛꯇꯤ ꯃꯊꯃꯣꯏꯗꯣ ꯍꯔꯥꯎꯖꯔꯦ꯫ ꯂꯩꯔꯥꯡꯕꯨ ꯐꯪꯂꯕꯗ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯂꯩꯔꯥꯡꯅ ꯍꯥꯏ, ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕꯗꯨꯕꯨ? ꯉꯥꯏꯈꯨꯋꯣ, ꯇꯞꯅ ꯁꯨꯝ ꯆꯠꯁꯤ꯫ ꯑꯩꯗꯤ ꯌꯨꯝ ꯌꯧꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯨꯅ ꯍꯦꯛꯇ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯣꯏ ꯇꯞꯅ ꯆꯠꯁꯤ꯫ ꯑꯩꯅ ꯍꯛꯆꯥꯡꯒ ꯈꯔ ꯅꯣꯏꯕꯁꯤꯗ ꯀꯟꯅ ꯆꯠꯄꯗꯣ ꯉꯝꯗꯦꯕ꯫ ꯅꯪꯕꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯝꯗꯨꯅ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯄꯤꯖꯗꯣꯏꯅꯤ꯫ ꯂꯩꯔꯥꯡ, ꯅꯪꯅ ꯍꯧꯖꯤꯛ ꯅꯣꯏꯔꯤꯕꯁꯤꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯏꯈꯠꯂꯛꯄ꯭ꯔꯕꯨ ꯈꯪꯄꯣꯟꯇꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯆꯠꯄ ꯑꯁꯤꯅ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯃꯌꯨꯝꯗꯨ ꯌꯧꯔꯦ꯫ ꯂꯩꯔꯥꯡ, ꯌꯨꯝꯗꯤ ꯌꯧꯔꯦ, ꯁꯤꯅꯤ꯫ ꯌꯨꯝ ꯀꯩꯁꯤ ꯎꯔꯒ ꯅꯪ ꯅꯣꯛꯅꯒꯅꯨꯀꯣ꯫ ꯀꯩ ꯋꯥꯅꯣ ꯍꯥꯏꯗꯨꯕꯣ? ꯀꯩꯒꯤ ꯅꯣꯛꯅꯗꯣꯏꯅꯣ? ꯌꯨꯝ ꯑꯁꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯣꯏꯔꯗꯕꯅꯤ꯫ ꯂꯥꯛꯑꯣ ꯁꯤ ꯆꯪꯉꯁꯤ꯫ ꯈꯣꯏꯃꯨꯅ ꯃꯥꯡ ꯊꯪꯗꯨꯅ ꯂꯩꯔꯥꯡꯅ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯤ꯫ ꯈꯣꯏꯃꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯀꯧꯏ꯫ ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯄꯥꯕꯨꯡ ꯂꯩꯔꯗꯤ ꯄꯥꯕꯨꯡꯁꯨ ꯀꯧꯊꯣꯛꯄꯤꯔꯣ꯫ ꯍꯣꯏ ꯏꯃꯥ, ꯇꯥꯔꯕꯣ? ꯃꯥꯅ ꯑꯁꯨꯝꯅ ꯀꯧꯔꯕꯗ ꯂꯩꯃꯍꯜꯅ ꯏꯃꯨꯡꯗꯒꯤ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯣ, ꯀꯩꯗꯧꯔꯤ ꯍꯥꯏꯕꯅꯣ? ꯌꯨꯝꯗ ꯍꯜꯂꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯅꯃꯥ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯩꯅꯦ ꯊꯕꯛ ꯇꯧꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯉꯁꯥꯏ ꯅꯣꯡ ꯐꯣꯡ ꯉꯥꯟꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯇꯧꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯂꯣꯏꯗ꯭ꯔꯤ꯫ ꯅꯃꯥ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯏꯃꯥꯒꯤ ꯈꯣꯏꯃꯨ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯂꯦꯞꯂꯨꯏ꯫ ꯈꯣꯏꯃꯨꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯂꯩꯔꯥꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯃꯥꯗ ꯍꯥꯏ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ? ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ꯫ ꯂꯩꯃꯍꯜꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯅꯪ ꯐꯪꯂꯦ, ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯅꯥꯅ ꯅꯃꯥ ꯑꯩꯒꯤ ꯃꯇꯦꯡꯕꯨ ꯄꯥꯡꯕꯤꯔꯕꯒꯦ? ꯑꯩꯅꯦ ꯌꯥꯝꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯀꯣ꯫ ꯅꯠꯇꯦ, ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯩ ꯃꯅꯤꯡꯗ ꯊꯕꯛ ꯇꯧꯔꯝꯂꯤꯕꯅꯤ, ꯁꯠ ꯍꯥꯏꯌꯨ꯫ ꯈꯣꯝꯕꯅ ꯇꯞꯅ ꯍꯥꯏ, ꯏꯃꯥ, ꯉꯁꯤꯁꯦ ꯅꯆꯥ ꯑꯩꯅ ꯏꯃꯥ, ꯀꯣꯛ ꯍꯥꯏꯔꯣꯅꯦ, ꯀꯩꯅꯣ ꯑꯃꯨꯛ ꯅꯪꯅ ꯇꯧꯗꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯕ꯫ ꯅꯨꯄꯤ ꯄꯨꯔꯛꯂꯦꯕ? ꯀꯗꯥꯏ? ꯇꯨ꯫ ꯈꯣꯏꯃꯨꯅ ꯂꯩꯔꯥꯡꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯂꯩꯃꯍꯜꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯍꯔꯥꯎꯕꯅ, ꯏꯕꯨꯡꯉꯣ, ꯁꯤꯕꯨ ꯏꯃꯥꯒꯤ ꯏꯃꯧ, ꯃꯁꯛ ꯍꯥꯏꯁꯤ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯏꯃꯧ, ꯏꯃꯥꯅ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯕꯗꯨꯗ ꯅꯥꯀꯣꯡ ꯑꯁꯤ ꯏ ꯇꯥꯔꯦꯅ ꯑꯩꯅ ꯉꯁꯤ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯑꯕ꯫ ꯂꯥꯡ ꯇꯥꯕꯅꯤ ꯀꯩꯅꯣ, ꯉꯥꯡ ꯇꯥꯕꯅꯤ꯫ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡ ꯃꯈꯥꯗ ꯀꯨꯝꯊꯩ, ꯑꯗꯨꯒ ꯍꯥꯏ, ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯏꯆꯥꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯂꯩꯔꯥꯡꯅ ꯇꯞꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯑꯩꯒꯤ ꯃꯤꯡ ꯂꯩꯔꯥꯡ ꯀꯧꯏ꯫
Leirang haiba. Aigi isa nupagi maming na khoimu. Nakhoy anigi ming sidi othok na sana reta. Lai leite haiba yaroi ko. Othok na sana na sem la eba. Khombana. Yariba. Mi lai se imung da na pusin gidi leite. Wathi ya na ngang laga le. Hoi he, tumi layo. Ai loi na khangi. Mamau nupi da mu yengduna. Imau ibema. Imau haini hekta kaurage ko. Masak na masak phajariba. Yengbada bup bup hek lau bai du oi. Imung de sangsi ko. Imana mau yamna pamjabatuda nacha aina imagi na mau aina puraklab yar imung de zangbiru. Napawong tarabadi haraubana loirani. Aswai phawba satni da sakhibani halakti ni madupa. Ima ai nga masamta kaithel dagi leiruge. Hai ngaikho sathokpa phatte adum layo yumda. Kaino aisibo. Nangi nga do angang ama tharagi ma leheluge. Imoi bema imung de sanglasiko. Hoima. Asi haiduna lay mahal na mamong nupibu pusimduna imung de sangkirami. Koy muso harauna mapal aduda phamduna lehawi. Lay mahal na nupi adubo masanupagi kada pusili. Bema sese phamung asida pham nang kari suhangoy ganuko natay saba yung ganati nupi ga yaudre do ay itanta na sit pasing batawbaga amatta ngamba nati nayumak ni kaluko. Hoima hay nabuli isa nupada imaw nga pusiloon haribasi panakuiraban aduda mana yaba kaubo suklay laytaba ithan na taho na bada waban himaladana no bit kudingini imana isaw lang libasi hausikti nangamayum sida isaw-saw na laklabanina ay awabaso karamakay paran. Hoima nang pamuko napihongdok na ba ima amukta laurugi imana paza panik piga mayama malaysin na tamliba zatni hayeng imaw lang naga silhange dana nang layramuko. Hoima asi hayram laga lay mahaldo magi katam na tuna satli magi upudo hangdok na pi ama purit ama panik ama puthore mamaw nupigi manakta sanglagtuna madubu pido na hayre sese napi hongdo kari suhangoy ganuko. Hoima hongdo ima amukta mapalda thokluge napabunga du suhalaktri ainya mi amukta kana no hayruge. Asi hayram laga lay mahal du mapanda sathoi dari da phamduna layriba masanupada yengduna hai hai yumda lengdana layramu ai nani hoi phawda saluge mi kharasu hayruge. Imadi kari tobugi mi haidoiba hai nangbu ngaubra imau masak phajabasi yenghandoi nani tombidi mau masak phajaba yamna pamjabani asai hoi masidi tokna thauleiti dako ai drasu yawdubu angang nangna kari khangi tumina layu lengdana layramu ima koirak loi satle ko. Asi hayramduna haraubana sumasado langtakna makongdu thuna thangduna thongalongda satkre. Khoimuna mamagi matawadu ubada harauna khanjai ikhoi mase mamaw ama lakpada kaya harauzaribuna yengni aina nupi pusilakpase madi yamna khawrak na ngai du leiramle imasu sakre pabungsu leite leirangdubu imungda mamatuna leiramnani ayukta sanguke. Asi haiduna haugatuna mahak imungda sangi imung adudana khoimugi phamung aduda leirangna angangba masugi phi phanek setuna yamna ingza tapsana mong hadana phamli magi thamoido irang langi haifam tawpam ama khangjati. Khoimuna mangak adu satjep thaduna kamanung aduda hek yengi magi nupi leirangna yamna phajana singlemna mong hadana phamduna leiribudu ubada magi thamoido ingaw ngawre. Leirang nangi kuphajasidi asi haiduna leirangi manakta thok jangsili leirangdo khangprek khangi kaino nupa tumini te sanglaklibudu ba as aidi khangure karigi khangiba nangde nangna sumaina angangba puritlit angangba phanek set angangba phi it aigi phamung mathak asida phamduna leirambasidi odongna phajakreda yengbagi penba naitre so adumaina ga yamna haisilak ikhaise aina haribase asengmanine nangi saktamse nahan khaidagi ngasini hena phase leirang nangi phajabasina aigi thamoi asibo ngawhanbaniko nate leirang nang mayaga paibro kaino nang na haiduba adumaina ga yamna hairakanuko sum man nangna imungda leisibu mapalda mi kanamta lehodro kanam lehode adugi ne hina nanakta sangaisi mapalda oina leibiruso
ꯃꯤ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯏꯀꯥꯏꯖꯩ. ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯀꯩꯁꯨ ꯏꯀꯥꯏꯔꯨꯅꯨ. ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯄꯥꯟꯗ ꯂꯩꯔꯨꯁꯨ ꯍꯥꯏꯕ. ꯁꯣꯝꯗꯅ ꯂꯩꯃꯍꯜꯅ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨꯕꯨ ꯇꯝꯂꯔꯤ. ꯏꯅꯦ, ꯑꯩꯈꯣꯏ ꯈꯣꯏꯃꯨꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯍꯧꯔꯦꯕ. ꯍꯥ, ꯑꯁꯦꯡꯕꯔꯅꯦꯍꯦ ꯂꯩꯃꯍꯜ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯑꯁꯦꯡꯕꯅꯤ. ꯍꯧꯖꯤꯛ ꯋꯥꯏꯗ ꯄꯨꯔꯛꯍꯧꯕꯅꯤ. ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ. ꯏꯅꯦ, ꯑꯃꯨꯛꯇ ꯃꯧ ꯌꯦꯡꯕ ꯂꯥꯛꯑꯣꯏꯃꯤ. ꯂꯥꯛꯀꯦ. ꯈꯣꯏꯃꯨꯅ ꯑꯁꯨꯝꯅ ꯅꯨꯄꯤꯒ ꯄꯨꯁꯤꯜꯂꯛꯀꯅꯤ ꯑꯩꯗꯤ ꯁꯨꯛꯊꯥꯕꯨ ꯍꯦꯛ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ. ꯍꯣ ꯃꯃꯥ ꯑꯩꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯣꯏꯗꯅ ꯒꯤꯔꯤ ꯍꯦꯛ ꯇꯛꯄ. ꯃꯗꯨꯗ ꯃꯥꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯖꯥꯠꯅꯤ. ꯉꯁꯤ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯑꯦꯗꯅ. ꯑꯗꯨꯗꯤ ꯂꯩꯃꯍꯜ, ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯅꯅꯤꯅꯦ ꯍꯥ? ꯍꯣꯏ ꯍꯥꯏ ꯇꯥꯏꯅꯦ. ꯐꯔꯦ, ꯑꯩ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯦ. ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ. ꯑꯗꯣ ꯑꯝꯇ ꯉꯥꯏꯈꯣꯏꯅꯦ. ꯏꯕꯨꯡꯉꯣ ꯊꯣꯛꯆꯥꯎꯁꯨ ꯂꯩꯍꯧꯕ꯭ꯔꯣ? ꯃꯥ ꯂꯩꯍꯧꯕ꯭ꯔꯥ ꯍꯥꯏꯕ? ꯂꯩꯕꯅꯤ. ꯀꯔꯤ ꯍꯥꯏꯒꯦ? ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯑꯣ. ꯍꯣꯏ. ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯊꯣꯛꯆꯥꯎꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯏ. ꯊꯣꯛꯆꯥꯎꯅ ꯍꯪꯉꯤ, ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯂꯩꯃꯍꯜꯅ, ꯑꯩꯅ ꯀꯧꯕꯅꯤ. ꯑꯩꯈꯣꯏ ꯈꯣꯏꯃꯨꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯍꯧꯔꯦ. ꯍꯥ, ꯈꯣꯏꯃꯨꯕ? ꯇꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ. ꯆꯦꯜꯂꯛꯍꯧꯔꯦ. ꯅꯪꯅꯦ ꯑꯃꯨꯛꯇ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯕ ꯆꯠꯂꯒ ꯉꯥ ꯑꯃꯨꯛꯇ ꯂꯩꯔꯨꯁꯣ. ꯉꯥ ꯊꯣꯡꯗꯨꯅ ꯑꯩꯈꯣꯏ ꯆꯥꯁꯤ. ꯇꯣꯝꯕꯤꯅ ꯑꯃꯨꯛ, ꯉꯥ ꯂꯩꯔꯨꯁꯣ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯅꯪꯅ ꯂꯩꯔꯨꯁꯣ. ꯍꯣꯏ ꯃꯥ. ꯂꯩꯃꯍꯜꯅ ꯃꯥꯒꯤ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ. ꯁꯦꯜꯁꯤ ꯄꯨꯔꯣ. ꯁꯤꯅ ꯂꯩꯔꯛꯑꯣ. ꯍꯣꯏ. ꯊꯣꯛꯆꯥꯎ ꯁꯦꯜꯗꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯤ. ꯇꯣꯝꯕꯤꯅ ꯍꯥꯏ, ꯃꯥꯅ ꯊꯣꯛꯄ ꯂꯩꯔꯒ ꯃꯔꯥꯏꯅ ꯄꯨꯖꯔꯛꯂꯁꯅꯤ. ꯂꯩꯃꯍꯜ, ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯃꯧ ꯌꯦꯡꯂꯨꯔꯁꯤ. ꯍꯣꯏꯅꯦ. ꯈꯣꯏꯃꯨ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗꯨꯃ ꯋꯥ ꯍꯦꯛ ꯂꯥꯎꯅꯈ꯭ꯔꯦ. ꯆꯥꯎꯔꯦꯜꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ. ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ. ꯂꯩꯃꯍꯜ, ꯑꯩ ꯅꯪꯕꯨ ꯇꯥꯔꯕ? ꯀꯩꯅꯣ ꯏꯃꯨꯡ ꯑꯁꯤꯅ ꯏꯆꯤꯛ ꯆꯤꯛꯏꯁꯤꯕꯣ? ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯍꯥꯟ ꯃꯈꯩꯗꯤ ꯌꯥꯆꯪꯂꯛꯄ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯈꯣꯜ ꯈꯣꯟꯖꯦꯜꯗꯣ ꯍꯥꯟꯅ ꯑꯗꯨꯝ ꯇꯥꯕꯅꯤ. ꯅꯆꯥꯅꯨꯄꯥꯗꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ? ꯆꯠꯊꯣꯛꯈꯤꯕ꯭ꯔꯥ? ꯍꯥꯏꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯤ. ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ. ꯃꯁꯤ ꯃꯅꯥ ꯑꯁꯤ ꯄꯪꯂꯕ ꯖꯥꯠꯂ? ꯈꯨꯝꯗꯦꯅꯦ. ꯃꯆꯥꯅꯨꯄꯥꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯍꯦꯛ ꯇꯥꯔꯛꯏ. ꯃꯁꯥꯒꯤ ꯀꯥꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯏ. ꯃꯗꯨꯗ ꯃꯆꯤꯟꯗ ꯍꯥꯏꯖꯩ, ꯃꯃꯥ ꯃꯆꯥꯁꯤꯅ ꯂꯣꯟꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯃꯁꯤ ꯑꯔꯣꯟꯕ ꯊꯕꯛ ꯌꯥꯝ ꯇꯧꯗꯧꯔꯤ. ꯑꯩ ꯍꯦꯛꯇ ꯆꯪꯁꯤꯟꯈꯤꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯀꯥꯗꯨꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ. ꯐꯃꯨꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥꯒꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯏ. ꯃꯗꯨꯗ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯃꯁꯥꯗꯣ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ, ꯀꯅꯥꯅꯣ? ꯏꯄꯥꯒꯤꯕꯨ ꯀꯅꯥꯅꯣ? ꯅꯪꯒ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯈꯣꯏꯃꯨꯒ ꯂꯩꯔꯥꯡꯒꯁꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯄꯥꯅ ꯀꯥ ꯑꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨ ꯀꯥꯏꯗꯨꯅ ꯈꯔ ꯆꯠꯊꯣꯛꯅꯗꯨꯅ ꯐꯝꯃꯤ. ꯂꯩꯔꯥꯡꯗꯤ ꯏꯀꯥꯏꯕꯅ ꯃꯔꯨꯗꯨ ꯂꯨꯛꯇꯨꯅ ꯂꯩꯈ꯭ꯔꯦ. ꯈꯣꯏꯃꯨꯅ ꯃꯄꯥꯗ ꯍꯥꯏ, ꯀꯩꯅꯣ ꯄꯥꯕꯨꯡ, ꯐꯠꯇꯦꯛꯇ ꯆꯪꯁꯤꯟꯕꯤꯔꯛꯂꯤꯕꯗꯨꯕꯨ? ꯄꯥꯕꯨꯡꯕꯨ ꯉꯥꯎꯕ꯭ꯔꯥ? ꯑꯍꯝ ꯑꯍꯥꯇꯣꯏꯁꯨ ꯍꯥꯏꯌꯣ. ꯑꯗꯨꯁꯨ ꯅꯠꯇꯦ, ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯈꯣꯏ ꯄꯥꯕꯨꯡꯁꯦ. ꯅꯨꯄꯤꯗꯨꯅ ꯀꯅꯥ? ꯍꯥꯏꯌꯨ. ꯅꯃꯧ ꯅꯨꯄꯤꯅꯦ, ꯅꯃꯧ ꯅꯨꯄꯤ. ꯍꯥ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯄꯨꯁꯤꯜꯂꯣꯏꯗꯅ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯥꯏꯅꯦ. ꯑꯗꯨꯒꯤ ꯉꯁꯤ ꯄꯨꯔꯛꯂꯝ. ꯍꯥ, ꯏꯃꯧ ꯅꯨꯄꯤ ꯍꯥꯏꯕ? ꯑꯉꯥꯎꯕ, ꯅꯪ ꯃꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ? ꯅꯄꯥ ꯑꯩꯕꯨ ꯍꯅꯨꯊꯪꯗ ꯅꯪꯅ ꯍꯦꯛ ꯆꯣꯞꯍꯜꯂꯤꯗ. ꯄꯥꯕꯨꯡꯗ ꯀꯅꯥꯅ ꯐꯠ ꯆꯪꯉꯛꯑꯣꯒꯦ? ꯍꯣꯏꯗꯤ ꯅꯃꯥꯒ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯣꯏ ꯅꯤꯡꯂꯨꯔꯦꯗꯅ. ꯅꯃꯥ ꯀꯗꯥꯏ ꯆꯠꯈꯤ? ꯏꯅꯦ ꯍꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯅꯤ. ꯃꯗꯨꯃꯁꯨ ꯌꯨꯝꯗ ꯀꯣꯛ ꯂꯩꯔꯝꯗꯦ. ꯍꯦꯛ ꯆꯣꯞꯄ ꯅꯪꯉꯤꯗ. ꯏꯄꯥ ꯊꯣꯛꯑꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯔꯞ ꯃꯍꯥꯛ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯃꯄꯥꯜ ꯇꯝꯅ ꯊꯣꯛꯇꯨꯅ ꯃꯄꯥꯜꯗ ꯂꯦꯞꯄꯤ. ꯏꯁ, ꯁꯤꯕꯨ ꯁꯤꯔꯝꯒꯅꯤꯗ. ꯀꯔꯤꯅꯨꯡꯒꯤ ꯍꯦꯛ ꯆꯪꯂꯨꯕꯅꯣ ꯑꯩꯕꯨ? ꯍꯣꯏꯗ, ꯏꯆꯥ ꯅꯨꯄꯥꯅ ꯏꯃꯧ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯕ. ꯅꯨꯡꯉꯥꯏꯔꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦ. ꯏꯃꯧꯈꯩꯗꯣ ꯐꯪꯂꯕꯅꯤꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯔꯦ. ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏ ꯇꯥꯅ ꯆꯠꯇꯨꯅ ꯂꯩꯔꯕꯅꯣ? ꯌꯨꯝꯗ ꯀꯣꯛ ꯍꯜꯂꯛꯇꯦꯕ. ꯂꯩꯔꯥꯡꯅ ꯇꯞꯅ ꯍꯥꯏ, ꯑꯁ, ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ. ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯁꯣꯏꯕꯕꯨ. ꯏꯀꯥꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯤ ꯀꯩꯝ ꯏꯀꯥꯏꯌꯨ. ꯅꯪ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯂꯩꯈ꯭ꯔꯣ. ꯉꯥꯏꯈꯣꯏ, ꯅꯪ ꯅꯊꯟꯇ ꯁꯤꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏꯕ. ꯏꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯑꯩ ꯑꯗꯨꯝ ꯊꯣꯛꯈꯤꯒꯦ. ꯊꯣꯡꯒꯥꯜꯗꯅ ꯂꯩꯃꯍꯜꯒ ꯇꯣꯝꯕꯤꯔꯩꯒ ꯆꯪꯂꯛꯏ. ꯆꯥꯎꯔꯦꯜꯅꯁꯨ ꯎꯔꯤ. ꯂꯥꯛꯇꯤ ꯂꯥꯛꯑ ꯃꯥꯜꯂꯤꯅꯦꯁꯦ. ꯂꯩꯃꯍꯜꯅ ꯍꯥꯏ, ꯏꯅꯦ, ꯂꯥꯛꯑꯣ ꯆꯪꯁꯤ. ꯃꯥꯡꯒꯣꯜꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯄꯨꯔꯣꯏꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏ, ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯟꯕꯤꯔꯛꯂꯝꯂꯦꯗꯅ.
ꯍꯜꯂꯛꯂꯤ ꯂꯩ ꯃꯍꯜꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯎ ꯇꯝꯃꯤ ꯑꯗꯨꯕꯨꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯅ ꯅꯃꯧ ꯅꯨꯄꯤ ꯄꯨꯔꯛꯂꯦꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯗꯤ ꯉꯟꯇꯥꯅ ꯆꯣꯞꯄ ꯅꯪꯂꯦꯗꯅ ꯑꯃ ꯀꯩꯗꯧꯔꯕ ꯅꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯣꯏꯗꯨꯅ ꯈꯟꯗꯅ ꯑꯩꯗꯤ ꯍꯦꯛ ꯆꯪꯉꯨꯔꯦ ꯑꯗꯨꯒꯗꯤ ꯅꯆꯥꯅꯨꯄꯥꯒ ꯅꯃꯧ ꯅꯨꯄꯤꯒ ꯑꯣꯏꯔꯝꯂꯦꯗꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯊꯣꯛꯗꯅ ꯃꯥꯏ ꯊꯛꯃꯟꯕ ꯍꯥꯏꯗꯨꯅꯤ ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯇꯣꯝꯕꯤꯅ ꯍꯣꯏꯁꯤ ꯌꯥꯔꯦ ꯑꯗꯨ ꯆꯥꯎꯔꯦꯟ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯁꯛꯄꯨ ꯀꯝꯗꯧꯍꯧꯕꯒꯦ ꯐꯖꯕ ꯅꯠꯇ꯭ꯔꯣ ꯏꯅꯦ ꯃꯁꯛ ꯀꯝꯇ ꯌꯦꯡꯂꯛꯇꯦꯗ ꯑꯩ 이해 우토오빠니다 파자이 파자디도 잉라가 칸가다버니다나 파레 아이디 이몽 쌍라가 아묵다 잉루게 톰비가 레이마할가 이몽다 쌍니 레이마할나 이봉어 나네가 아이 라에헤 가두다 마코이 아니 쌍니 톰비나 누비두다 무나 잉두나 가다이 마우디야 하이마 시디 마삭나 마삭 파자리바 레이마할 낭기 나마우 누비 시디 와토나 마삭 파자크레다 이네야 ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯐꯖꯕꯅꯤ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯃꯄꯥꯟꯗ ꯑꯣꯏꯅ ꯂꯩꯔꯨꯁꯣ ꯈꯣꯏꯃꯨꯗꯨ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯐꯖꯔꯦ ꯀꯩꯅꯣ ꯁꯤ ꯃꯉꯥꯏꯔꯦ ꯂꯩꯀꯥꯏꯁꯤꯗ ꯏꯃꯧꯗꯧꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯧ ꯑꯅꯤ ꯁꯨꯅ ꯂꯥꯛꯇ꯭ꯔꯤ ꯐꯖꯔꯦ ꯌꯥꯝꯅ ꯐꯖꯔꯦ ꯑꯗꯨꯅꯦꯕ ꯏꯅꯦꯇꯅꯤ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯂꯩꯔꯥꯡ ꯀꯧꯏ ꯂꯩꯔꯥꯡ ꯍꯥꯏꯕ ꯐꯖꯩ ꯁꯛꯀ ꯃꯤꯡꯒ ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯈꯣꯏꯃꯨꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯄꯥꯕꯨꯡꯗ ꯍꯥꯏ ꯄꯥꯕꯨꯡ ꯍꯌꯦꯡ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯅꯕ ꯃꯤ ꯈꯔ ꯍꯥꯏꯕꯤꯔꯨꯔꯣ ꯍꯣꯏ ꯏꯄꯥ ꯈꯪꯉꯤ ꯀꯅꯥ ꯍꯥꯏꯁꯤꯒꯦ ꯍꯥꯏꯅ ꯏꯄꯥꯒꯤꯁꯦ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯑꯋꯥꯡꯒꯤ ꯈꯨꯔꯥ ꯇꯣꯟꯖꯥꯎꯁꯦ ꯃꯥ ꯑꯃ ꯍꯥꯏꯔꯣ ꯑꯃꯅ ꯃꯗꯨꯕꯨꯗꯤ ꯏꯄꯥꯅ ꯐꯅꯕ ꯁꯤꯟꯒꯦ ꯅꯠꯇꯦ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯃꯃꯥꯒꯤꯅ ꯁꯥꯈꯤ ꯑꯗꯨꯒ ꯃꯄꯥꯒꯤꯅ ꯐꯩꯖꯥꯎ ꯃꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯊꯣꯡꯒꯥꯜꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯅꯤꯈꯛꯁꯨ ꯃꯧ ꯌꯦꯡꯒꯗꯣꯏꯅꯤ ꯍꯥꯏꯅ ꯆꯪꯂꯛꯏ ꯆꯥꯏꯕꯤꯅ ꯍꯥꯏ ꯈꯣꯏꯃꯨꯁꯦ ꯆꯍꯤꯗꯤ ꯈꯔ ꯑꯗꯨꯝ ꯂꯤꯔꯝꯂꯅꯤꯀꯣ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯥꯕꯨ ꯀꯩꯗꯧꯔꯒ ꯂꯩꯕ ꯖꯥꯠꯅꯣ ꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯁꯦ ꯑꯗꯨꯅꯦ ꯍꯅꯨ ꯊꯪꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯖꯥꯠ ꯅꯠꯇꯦꯗ ꯂꯥꯎ ꯍꯦꯛ ꯑꯁꯨꯝ ꯆꯪꯁꯤꯜꯂꯁꯤ ꯀꯅꯥꯕꯨ ꯂꯩꯕ ꯖꯥꯠꯅꯣ ꯃꯪꯒꯣꯜꯗ ꯂꯩꯔꯝꯂꯤꯕ ꯈꯣꯏꯃꯨꯕꯨ ꯌꯦꯡꯗꯨꯅ ꯍꯪꯉꯤ ꯈꯣꯏꯃꯨ ꯅꯪꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯌꯦꯡꯂꯨꯒꯦꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯗꯣꯝꯆꯥ ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯤ ꯏꯃꯥ ꯍꯣꯏꯁꯨ ꯂꯩꯍꯧꯕꯅꯤ ꯆꯪꯕꯤꯌꯨ ꯃꯁꯛ ꯀꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯑꯩꯈꯣꯏ ꯆꯪꯂꯨꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯈꯣꯏꯃꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅꯒ ꯑꯗꯨꯝꯅ ꯌꯦꯡꯕ ꯂꯥꯛꯄꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯄꯥꯕꯨꯡꯗ ꯍꯥꯏ ꯑꯕꯣ 이마기 뭐 시부 머석 감독비버게 샤이부고 나빠디 문에 옌루데 루이리 낭네 레이람 이빠 하행 하이독부 쌌나바 미 아할라니다 묵다 하이루기게 아묵 티엔키부 따레 호이 바부 사우렐드 통갈 땀나 토크레 코이무나 다리에두다 팜두나 레호이 라이마할나 미락 리부도 우레두나 까우이 사이비야 아루비야 나코이니 술라이로 쌍어 이마우 누피시 마삭 옌가라오 이시야 ꯍꯦꯛꯇ ꯌꯦꯡꯂꯨꯔꯒꯦ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯁꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯅ ꯂꯩꯔꯥꯡꯕꯨ ꯌꯦꯡꯉꯤ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯔꯣꯜ ꯑꯃꯗꯤ ꯂꯣꯜꯂꯤꯕꯅꯤ ꯂꯩ ꯃꯍꯜꯅ ꯁꯥꯏꯕꯤꯌꯥ ꯑꯔꯨꯕꯤꯌꯥ ꯏꯃꯧꯒꯤ ꯃꯁꯛ ꯑꯁꯤꯕꯨ ꯀꯝꯗꯧꯕꯒꯦ ꯐꯖꯩꯌꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯗꯨ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯅ ꯍꯥꯏꯅꯩ ꯏꯁ ꯍꯧꯖꯤꯛꯀꯤ ꯃꯁꯛ ꯁꯛꯇꯥꯗꯨꯕꯨ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯏ ꯌꯥꯝ ꯐꯖꯕꯅꯤꯅ ꯑꯩꯈꯣꯏꯅꯤꯅ ꯍꯦꯟꯗ꯭ꯔꯣ ꯌꯥꯝꯅ ꯍꯦꯜꯂꯤ ꯃꯕꯨꯛ ꯑꯗꯨꯅ ꯊꯣꯜꯂꯤꯕ ꯅꯣꯏꯁꯨ ꯅꯣꯏꯔꯤꯕ ꯑꯗꯨꯒ ꯐꯖꯩ ꯀꯥꯏꯅ ꯑꯗꯨꯕꯨꯗꯤ ꯃꯃꯧ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯊꯥꯒꯠꯂꯤꯕ ꯍꯥꯏꯗꯨꯅꯤꯗꯅ ꯑꯗꯨꯕꯨ ꯃꯁꯛꯇꯨꯗꯤ ꯌꯦꯡꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯦꯍꯦ ꯌꯥꯗ꯭ꯔꯦ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯈꯣꯏꯃꯨꯒ ꯂꯩꯔꯥꯡꯒꯁꯨ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯂꯦ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯔꯦ ꯂꯩ ꯃꯍꯜꯅ ꯏꯪꯈꯣꯜꯗꯒꯤ ꯄꯣꯂꯥꯡ ꯑꯃꯗ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯇꯨꯅ ꯃꯪꯒꯣꯜ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯏ ꯏꯃꯧ ꯏꯕꯦꯝꯃ ꯍꯩ ꯃꯄꯥꯜꯗ ꯑꯃ ꯊꯣꯔꯛꯎ ꯍꯩ ꯏꯃꯨꯡꯗꯒꯤ ꯂꯩꯔꯥꯡꯗꯨ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯀꯔꯤ ꯍꯥꯏꯕꯒꯦ ꯉꯁꯤꯗꯤ ꯍꯪꯒꯥꯝꯁꯦ ꯆꯝꯊꯣꯡ ꯑꯣꯏꯅ ꯊꯣꯡꯂꯒ ꯆꯥꯁꯤ ꯏꯃꯥꯗꯤ ꯑꯆꯝꯕ ꯑꯃ ꯏꯟꯁꯥꯡꯁꯦ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ
ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯕ ꯍꯣꯏ ꯏꯃꯥ ꯏꯃꯥꯅꯦ ꯍꯪꯒꯥꯝ ꯁꯤꯃꯜꯂꯛꯑꯒꯦ ꯅꯪꯅꯦ ꯆꯥꯛꯈꯨꯝ ꯆꯪꯂꯣ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯣ ꯍꯣꯏ ꯏꯃꯥ ꯂꯩꯔꯥꯡꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯜ ꯍꯪꯒꯥꯝ ꯑꯗꯨꯕꯨ ꯃꯜꯂꯤ ꯆꯥꯎꯔꯦꯜꯗꯨ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯗꯥꯔꯤꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏ ꯃꯃꯥ ꯑꯩꯕꯨ ꯆꯥꯒꯨꯝꯕ ꯑꯃ ꯊꯛꯅꯤꯡꯉꯤꯗ ꯍꯧꯖꯤꯛꯄꯣ ꯍꯣꯏꯅꯦ ꯏꯃꯧ ꯅꯨꯄꯤꯅ ꯂꯣꯟꯕ ꯆꯥꯗꯣ ꯈꯔ ꯊꯨꯝꯅ ꯍꯥꯎꯅ ꯊꯛꯀꯦꯅ ꯈꯟꯕ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯖꯔꯁꯅꯤ ꯀꯩꯅꯣ ꯉꯁꯤꯒꯤꯗꯤ ꯆꯥꯗꯣ ꯊꯛꯎꯔꯅꯨ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯍꯪꯒꯥꯝꯁꯤ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯑꯌꯨꯛꯇ ꯃꯟꯕ ꯂꯣꯏꯁꯤꯟꯈꯤꯒꯦ ꯅꯪꯅꯅꯦ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯖꯕꯁꯤꯗꯤꯕꯀꯣ ꯀꯩꯅꯣ ꯇꯧꯗ ꯌꯥꯔꯤꯕ꯭ꯔꯣ ꯅꯨꯃꯤꯗꯥꯡꯅꯤ ꯂꯩꯔꯥꯡꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯐꯝꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯐꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯀꯨꯏꯅ ꯁꯥꯡꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯗꯨꯅ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯛꯈꯤꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯗ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡ ꯑꯁꯤꯗ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯏ ꯈꯣꯏꯃꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯂꯩꯔꯥꯡ ꯅꯪꯒꯤ ꯁꯛꯇꯝꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗꯀꯣ ꯑꯁꯨꯛ ꯐꯖꯕ ꯅꯪꯒ ꯉꯟꯅ ꯊꯦꯡꯅꯍꯧꯗꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯆꯥꯛꯈ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯊꯦꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯕ ꯅꯠꯇꯔꯥ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯁꯤꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯑꯁꯨꯝ ꯐꯥꯎꯔꯛꯂꯤ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯅꯪ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯅꯁꯨ ꯁꯦꯝꯂꯝꯃꯤꯗꯀꯣ ꯃꯄꯨ ꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯏ ꯆꯥꯛꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯨꯠꯂꯤ ꯃꯗꯨꯒ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨ ꯂꯩꯃꯍꯜꯗꯨ ꯆꯥꯛꯈꯨꯝꯗ ꯍꯦꯛ ꯆꯪꯂꯛꯏ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧ ꯅꯨꯄꯤꯒꯅ ꯇꯧꯔꯝꯂꯤ ꯃꯇꯧ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯆꯞ ꯂꯦꯞꯄꯤ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯂꯥꯎꯏ ꯍꯩ ꯍꯧꯗꯣꯡ ꯑꯃꯨꯕ ꯅꯪꯗꯤ ꯆꯥꯛꯈꯨꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯂꯩꯃꯍꯜꯅ ꯑꯁꯨꯝ ꯍꯦꯛ ꯍꯥꯏꯕꯗ ꯂꯩꯔꯥꯡꯒ ꯈꯣꯏꯃꯨꯒꯗꯨ ꯃꯤꯠꯐꯝ ꯁꯠ ꯆꯣꯏꯊꯣꯛꯅꯈꯤ ꯈꯣꯏꯃꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯑꯗꯨꯝꯅ ꯀꯧꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯍꯧꯅꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯆꯥꯛꯈꯨꯝꯁꯤꯗ ꯀꯩꯗꯧꯔꯤꯒꯦ ꯅꯍꯥꯛ ꯉꯥ ꯂꯨꯝꯂꯤꯕ꯭ꯔꯥ ꯍꯥ ꯍꯧꯗꯣꯡ ꯑꯃꯨꯕꯧ ꯑꯩꯕꯨ ꯍꯧꯗꯣꯡ ꯀꯥꯏꯅ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯥꯏꯖꯁꯅꯨꯀꯣ ꯍꯥꯏꯗ ꯌꯥꯔꯤꯕ꯭ꯔꯥ ꯇꯨ ꯌꯦꯡꯉꯣ ꯆꯥꯛꯈꯨꯝ ꯑꯁꯤꯅ ꯃꯩ ꯄꯨꯡꯃꯨꯠ ꯃꯨꯠꯇꯨꯅ ꯂꯩꯔꯤꯕꯁꯦ ꯂꯩꯔꯥꯡꯅ ꯍꯦꯛ ꯌꯦꯡꯊꯣꯛꯏ ꯃꯩ ꯃꯨꯠꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯩꯃꯥ ꯃꯩꯁꯤꯗꯤ ꯂꯩꯃꯍꯜꯅ ꯅꯪ ꯐꯅ ꯆꯥꯎꯔꯕꯅꯤ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯈꯪꯉꯨꯀꯣ ꯅꯪ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯨ ꯀꯩꯅꯣ ꯏꯃꯥꯈꯣꯏꯕꯨ ꯁꯤꯒꯤ ꯃꯇꯝꯁꯦ ꯆꯧꯀꯥꯟ ꯀꯥꯟꯗꯨꯅ ꯂꯥꯛꯄ ꯀꯨꯏꯅꯨ ꯈꯪꯗꯦ ꯄꯉꯥꯡꯗꯤ ꯉꯥꯡꯉꯗꯅ ꯆꯥꯛ ꯊꯣꯡꯂꯤꯕꯁꯤꯗꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯍꯜꯂꯨꯗꯅ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯩꯗꯅꯦ ꯍꯧꯒꯠꯆꯈ꯭ꯔꯒꯦ ꯉꯥꯡꯈꯤꯕꯁꯤꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯈꯤ ꯂꯩꯃꯍꯜꯅ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯏꯃꯥ ꯂꯣꯏꯒꯗꯧꯔꯦ ꯂꯣꯏꯁꯤꯜꯂꯣ ꯅꯀꯨꯁꯦ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯏꯃꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯅꯤ ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯐꯤ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯁꯨꯔꯤ ꯈꯣꯏꯃꯨꯁꯨ ꯃꯈꯨꯠꯇ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯝꯅ ꯆꯠꯂꯤ ꯃꯅꯥꯛꯇ ꯆꯠ ꯂꯦꯞꯇꯨꯅ ꯍꯥꯏ ꯂꯩꯔꯥꯡ ꯁꯤ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤꯃꯁꯨ ꯁꯨꯕꯗꯨꯗ ꯌꯥꯎ ꯑꯗꯨꯕꯨ ꯃꯣꯠꯄ꯭ꯔꯅꯦ ꯃꯣꯠꯄꯅꯤ ꯑꯩꯅ ꯁꯨꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯕꯗꯗꯤ ꯃꯣꯠꯍꯧꯗꯕꯅꯤꯗ ꯃꯣꯠꯇ꯭ꯔꯁꯨ ꯁꯨꯔꯨꯁꯤ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯃꯈꯥꯗ ꯁꯠ ꯊꯥꯗꯩ ꯑꯗꯨꯒ ꯃꯥꯁꯨ ꯐꯝꯊꯩ ꯂꯩꯔꯥꯡ ꯃꯄꯨꯔꯣꯏꯕꯅ ꯐꯝꯊꯔꯛꯄꯗꯨꯗ ꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏ ꯃꯈꯣꯏ ꯇꯥꯁꯣ ꯀꯩꯅꯣ ꯑꯃꯨꯛ ꯏꯅꯥꯛꯁꯤꯗ ꯐꯝꯊꯔꯛꯂꯤꯕꯁꯤꯕꯣ ꯍꯧꯒꯠꯄꯤꯌꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯕꯅꯤ ꯀꯩꯅꯣ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏ ꯑꯃ ꯎꯈꯤꯅꯤ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯖꯩꯌꯦꯕ ꯁꯤ ꯑꯝꯇ ꯍꯧꯒꯠꯄꯤꯌꯨ ꯀꯗꯥꯏꯗꯣ ꯂꯩꯔꯨꯁꯣ ꯎꯅꯤꯡ ꯎꯖꯁꯠ ꯃꯈꯣꯏꯁꯨ ꯃꯁꯤꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤ ꯀꯥꯜꯂꯛꯄ ꯅꯠꯇꯦ ꯑꯁ ꯌꯥꯝꯅ ꯇꯟꯖꯩꯗ ꯑꯩꯗꯤ ꯅꯪꯁꯦ ꯀꯔꯤꯒꯤ ꯇꯟꯕꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯔꯤꯗꯨꯝ ꯁꯥꯁꯤ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯪꯒꯥꯝ ꯊꯣꯡꯗꯣꯏꯅꯤ ꯍꯪꯒꯥꯝ ꯍꯥꯏꯕ ꯀꯩꯅꯣ ꯉꯔꯥꯡ ꯑꯌꯨꯛꯁꯨ ꯍꯪꯒꯥꯝ ꯊꯣꯡꯒꯨꯝ ꯇꯧꯗꯥꯏꯅꯦ ꯍꯣ ꯍꯧꯖꯤꯛꯁꯦ ꯍꯪꯒꯥꯝ ꯄꯟꯊꯥꯅꯤ ꯑꯗꯨꯅ ꯍꯪꯒꯥꯝ ꯊꯣꯡ ꯇꯥꯕ ꯑꯩꯗꯤ ꯍꯪꯒꯥꯝ ꯍꯥꯏꯕ ꯆꯥꯁꯦ ꯆꯨꯞꯆꯥ ꯍꯦꯛ ꯆꯥꯅꯤꯡꯗꯦ ꯍꯪꯒꯥꯝ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯑꯣꯏꯅ ꯊꯣꯡ ꯀꯩꯅꯣ ꯑꯍꯥꯎꯕ ꯑꯇꯣꯞꯄ ꯏꯟꯁꯥꯡꯒ ꯊꯣꯡꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯔꯦ ꯅꯪ ꯐꯪꯂꯦ ꯌꯨꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯔꯨ ꯅꯩꯗꯨꯅ ꯑꯗꯨꯝ ꯂꯩ ꯊꯕꯛ ꯁꯨꯕꯁꯨ ꯑꯝꯇ ꯆꯠꯇꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯑꯃꯠꯇ ꯇꯥꯗꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯥꯁꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯅꯣ ꯅꯪꯕꯨ ꯁꯤꯕꯨ ꯑꯩꯅꯔꯣ
ꯍꯥ ꯑꯩꯅꯔꯕ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯀꯔꯤꯁꯨ ꯆꯠꯊꯣꯛꯅꯤꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨ ꯂꯩꯅꯤꯡꯉꯤꯁꯦ ꯑꯩꯅꯔꯕ ꯑꯗꯨꯗꯤ ꯑꯩꯅ ꯇꯥꯔꯦꯅꯦ ꯅꯪꯅꯁꯨ ꯅꯠꯇꯦ ꯑꯩꯅꯁꯨ ꯅꯠꯇꯦ ꯃꯍꯧꯁꯥ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯈꯨꯗꯣꯜꯅꯤ ꯃꯁꯤ ꯌꯥꯔꯦ ꯍꯧꯒꯠꯄꯤꯔꯣ ꯏꯃꯥ ꯍꯜꯂꯛꯄ ꯇꯥꯔꯦ ꯏꯃꯥꯕꯨ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯀꯩꯊꯦꯜꯗ ꯆꯠꯈꯤꯕꯅꯤ ꯍꯟꯕꯨ ꯍꯜꯂꯛꯄ ꯌꯥꯔꯦ ꯀꯔꯤꯗꯤ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯁꯦ ꯑꯝꯇ ꯍꯧꯒꯠꯂꯣꯏꯕ ꯑꯩ ꯐꯤ ꯁꯨꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦꯃꯤ ꯑꯗꯨꯝ ꯁꯨ ꯀꯩ ꯅꯅꯥꯛꯇ ꯐꯝꯗꯨꯅ ꯑꯩ ꯁꯪꯕꯤꯒꯦ ꯃꯤꯅ ꯎꯈ꯭ꯔꯒ ꯌꯥꯝꯅ ꯐꯖꯕꯗꯧꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯂꯩꯃꯍꯜꯗꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯅꯥꯀꯜꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯆꯥꯅꯨꯄꯥꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯆꯤꯟ ꯑꯗꯨꯗ ꯍꯥꯏꯖꯩ ꯃꯁꯤ ꯀꯌꯥꯗꯨꯕꯨ ꯌꯦꯡꯉꯨꯅꯦ ꯃꯇꯨꯁꯤꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯁꯨꯝ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯍꯩ ꯈꯣꯏꯃꯨ ꯍꯧꯗꯣꯡꯖꯥꯎ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤ ꯈꯣꯏꯃꯨꯒ ꯂꯩꯔꯥꯡꯒꯗꯨ ꯃꯃꯥꯗ ꯁꯠ ꯌꯦꯡꯈꯠꯂꯤ ꯈꯣꯏꯃꯨꯅ ꯍꯥꯏ ꯀꯩꯅꯣ ꯏꯃꯥ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤ ꯅꯪ ꯁꯤꯗ ꯐꯤ ꯁꯨꯔꯤꯕ꯭ꯔꯥ ꯍꯥ ꯁꯨꯝ ꯐꯝꯂꯝꯕꯅꯤꯗ ꯏꯁ ꯁꯨꯝ ꯐꯝꯕ ꯀꯥꯏꯅ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯅꯪꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯅꯃꯥꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯏꯀꯥꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯍꯦꯛ ꯂꯩꯔꯗꯅ ꯏꯃꯥ ꯃꯥ ꯀꯥꯡ ꯆꯤꯛꯏ ꯑꯗꯨꯒꯤ ꯁꯨꯝ ꯀꯥꯡ ꯍꯨꯝꯂꯝꯕꯅꯤꯗ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯀꯥꯡ ꯈꯨꯝꯕ ꯀꯥꯏꯗꯤ ꯌꯥꯝ ꯍꯩꯔꯦꯗ ꯈꯣꯏꯃꯨꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯥ ꯅꯪꯅ ꯉꯥꯡꯅꯤꯡꯕꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯪꯉꯨꯔꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯇꯨꯁꯤꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯗꯨꯅ ꯂꯩꯔꯦ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤꯁꯨ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒ ꯅꯪ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯏꯃꯥ ꯅꯆꯥ ꯂꯣꯏꯅ ꯈꯪꯖꯩ ꯊꯕꯛꯄꯨ ꯀꯩꯅꯣ ꯑꯗꯨꯝ ꯁꯨꯗꯧ ꯂꯩ ꯅꯪꯅ ꯊꯕꯛ ꯁꯨꯗ꯭ꯔ ꯂꯩꯔꯛꯂꯤ ꯃꯇꯝꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥ ꯀꯇꯟ ꯌꯥꯝꯅ ꯊꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯇꯧꯀꯣ ꯑꯗꯨꯝꯅ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯕꯦꯝꯃ ꯅꯪꯕꯨ ꯐꯤ ꯁꯨꯕꯗꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯌꯥꯏꯕ ꯈꯔꯁꯨ ꯂꯩꯔꯛꯄꯅꯤ ꯏꯃꯥꯅꯦ ꯆꯥꯛꯈꯨꯝꯗ ꯊꯝꯕꯤꯔꯝꯂꯒꯦ ꯍꯣꯏ ꯏꯃꯥ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯋꯥꯈꯜ ꯈꯜꯂꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯈꯣꯏꯃꯨꯅ ꯍꯥꯏ ꯉꯥꯡꯅꯤꯡꯈ꯭ꯔ ꯄꯣꯠꯅꯦꯕ ꯅꯃꯥꯏꯗꯨ ꯏꯀꯥꯏꯖꯗ꯭ꯔꯥ ꯏꯀꯥꯏꯕꯤꯗꯦꯅꯦ ꯏꯃꯥ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏ ꯅꯪꯗꯤ ꯏꯀꯥꯏꯔꯣꯏ ꯆꯠꯂꯣ ꯌꯥꯔꯦ ꯑꯩ ꯐꯤ ꯁꯨꯕꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯩꯅ ꯆꯠꯇ ꯆꯠꯆꯧꯔꯒꯦ ꯈꯣꯏꯃꯨꯗꯨ ꯆꯠꯈ꯭ꯔꯦ ꯂꯩꯔꯥꯡ ꯐꯤꯗꯨ ꯃꯈꯥ ꯇꯥꯅ ꯁꯨꯍꯧꯏ ꯑꯁꯨꯝꯅ ꯈꯣꯏꯃꯨꯅ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯐꯅ ꯀꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯈꯣꯏꯃꯨꯅ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯅꯆꯥ ꯑꯩ ꯊꯕꯛ ꯁꯨꯕꯗꯨ ꯆꯠꯀꯅꯤ ꯍꯣ ꯍꯌꯦꯡꯗꯒꯤ ꯆꯠꯂꯣ ꯌꯥꯔꯦ ꯁꯨꯔꯣ ꯊꯕꯛ ꯁꯦꯜ ꯑꯣꯏꯅ ꯇꯥꯜꯂꯣ ꯍꯣꯏ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯆꯔꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯈꯣꯝꯕꯗꯨ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯂꯩꯔꯥꯡ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯑꯩ ꯀꯩꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯆꯔꯣꯏꯒꯦ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯩ ꯆꯠꯂꯦ ꯈꯣꯏꯃꯨꯗꯨ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯂꯩꯔꯥꯡꯁꯨ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯖꯩ ꯅꯨꯃꯤꯠꯅ ꯇꯥꯁꯤꯜꯂꯛꯂꯕꯗ ꯈꯣꯏꯃꯨꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯂꯩꯔꯥꯡ ꯑꯩ ꯍꯜꯂꯛꯑꯦ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯀꯜꯂꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯂꯩꯔꯥꯡꯗꯣ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨꯃ パイꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯑꯩꯈꯣꯏ ꯇꯥꯆꯧ ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯗꯥꯏ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯀꯨꯠ ꯊꯛꯆꯤꯜꯂꯤ ꯏꯁꯤꯡꯗꯨ ꯊꯛꯂꯨꯕꯗꯒꯤ ꯃꯁꯥꯗꯨ ꯈꯔ ꯏꯪꯊꯔꯦ ꯂꯩꯔꯥꯡ ꯊꯕꯛꯀꯁꯨ ꯑꯝꯇ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯀꯩꯒꯤ ꯑꯣꯏꯅꯤ ꯅꯪꯒꯤ ꯋꯥꯈꯜꯅꯅꯤꯗꯅ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯗ ꯑꯗꯨꯝ ꯎꯗꯨꯅ ꯂꯩ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯊꯕꯛ ꯁꯨꯗꯣꯏꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯅꯪ ꯁꯤꯗꯤꯕ ꯊꯕꯛ ꯁꯨꯕꯗ ꯐꯖꯅ ꯁꯨꯕꯤꯌꯨꯀꯣ ꯂꯩꯔꯥꯡ ꯑꯩꯁꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁ ꯑꯩꯁꯤ ꯅꯪꯒꯤ ꯑꯣꯏꯅ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯁꯈꯤ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯪꯒꯤ ꯈꯛꯇ ꯑꯣꯏꯔꯕꯅꯤ ꯋꯥꯈꯜꯗꯣ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯕꯤꯒꯅꯨ ꯍꯦꯛꯇ ꯉꯝꯗꯦꯅꯦ ꯐꯔꯦꯁꯦ ꯆꯥꯏꯊꯅꯕ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯈꯣꯏꯃꯨꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯝꯁꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯈꯣꯏꯃꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯗ ꯂꯩꯔꯥꯡ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯄꯥꯈꯠꯆꯅ ꯃꯄꯥꯜ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ
ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯃꯥꯕꯨ ꯀꯔꯤ ꯇꯧꯔꯨꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯇꯥꯟꯖꯥꯁꯤꯗ ꯈꯣꯏꯃꯨꯗꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯂꯛꯏ ꯂꯩꯔꯥꯡꯅ ꯑꯩꯈꯣꯏ ꯇꯥꯆꯧ ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯊꯦꯡꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯑꯗꯨꯕꯨꯔꯣ ꯇꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯈꯥꯎꯗꯨ ꯎꯠꯂꯤ ꯂꯩꯔꯥꯡꯅ ꯁꯤꯕꯨ ꯀꯩꯅꯣ ꯐꯤꯅꯤ ꯑꯦ ꯀꯩꯒꯤ ꯅꯪꯒꯤ ꯂꯩꯔꯛ ꯑꯗꯨꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯁ ꯀꯩꯒꯤ ꯂꯩꯔꯛꯏꯅꯣ ꯂꯩꯔꯛꯇ꯭ꯔꯕꯁꯨ ꯌꯥꯕꯁꯤꯕꯣ ꯉꯁꯤꯁꯦ ꯑꯩꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯕ ꯑꯗꯨꯗ ꯅꯪꯒꯤ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯕꯨꯗꯤ ꯀꯨꯏꯔꯕꯅꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯃꯥꯅ ꯂꯩꯔꯛꯄ ꯐꯤꯗꯨ ꯂꯧꯊꯣꯛꯏ ꯃꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯟꯕꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯖꯩ ꯐꯖꯔꯦ ꯌꯥꯝꯅ ꯐꯖꯔꯦ ꯑꯁꯦꯡꯀꯤ ꯐꯖꯕ꯭ꯔꯅꯦ ꯌꯥꯝꯅ ꯐꯖꯩ ꯂꯩꯃꯍꯜꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧꯗꯨꯕꯨ ꯎꯕꯗ ꯅꯈꯣꯏꯗꯤ ꯐꯤꯒ ꯂꯩꯅꯔꯤꯕ ꯑꯣꯏꯔꯦꯅꯦ ꯑꯩꯒꯤ ꯑꯃ ꯂꯩꯕꯤꯌꯣꯏꯗꯤ ꯌꯥꯗꯦꯅꯦ ꯈꯣꯏꯃꯨꯅ ꯍꯣ ꯏꯃꯥꯗꯤ ꯍꯅꯨꯔꯦ ꯀꯔꯤꯒꯤ ꯑꯍꯟꯕ ꯐꯤ ꯐꯅꯦꯛꯅꯣ ꯍꯧꯖꯤꯛꯄꯣ ꯍꯣ ꯀꯔꯤꯁꯨ ꯍꯥꯏꯗꯤꯌꯦ ꯑꯩꯈꯣꯏꯗꯤ ꯍꯅꯨꯔꯦ ꯑꯍꯜ ꯑꯔꯥꯛꯀ ꯑꯃꯠꯇ ꯁꯦꯠꯆꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅꯤ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯐꯖꯗ꯭ꯔꯣ ꯐꯖꯩꯌꯦ ꯐꯖꯩꯌꯦ ꯏꯃꯧꯇꯅꯤ ꯑꯁꯨꯝꯅ ꯈꯣꯏꯃꯨꯅ ꯂꯩꯔꯥꯡꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤꯔꯝꯃꯤ